ZRA की कादर अनि CNA का कापनबद सिरे Kuki Zomi amna separate administration की वाफम दा यासनब तौरो हैना कोतुना फोंदोरखे Committee on Tribal Unity कोतुना सेंदुना कांगपोकविदा पांगथोकिबा मियामगी मिफमना कुकी जोगी ओइबा separate administration अमगी डिमांड असे मौंग अमता यासनब तौरो हैना अमुहना असेट फिरेब लोमिनखरे मिफम अदुना केनो UPF India government अमसुंग Manipur government नाकन अहुंगी मरक्ता थासगी मरिदा दिल्लीदा सु agreement renew तौखिबा अदुमक legislature यावना union territory अमगी मोंगता separate administration ama laiba haiba miyam ge apamba phangnabagi khongthang amani haiba wafam thambaga loinana su sign tawnariba keno amasung UPF na su community asigi miyam ka mangjongna tanaramba tawdana miyam ge apamba asi thaidoknaba kedawnungda honarodabani haina su section wafam thangke ara pangthokiba miyam ge mefam aduna resolution ani amasu lauke resolution sing adudi ahanbada Indian constitution ge article 359A gi makhada union territory gi moongda separate administration ama lehanba haiba miyam ge apamba Basida UPF amasung keno nasu lepaga loinana miyam tanaramdana masigi matangda warep amata UPF amasung keno na laudaba haibasine ani suba resolution da sahi asigi March ahumda Faizangge Martyrs Cemetery da pangthokiba konithoi suba remembrance day thoramda miyam na laukiba point nipan gi resolution adu amu hana session ba haibasine resolution asigi matungina Kukijo community gi maikai center amadi Manipur lenga animakta separate administration gi demand asigi matangda karigoma moong amata da Kuki Zomi amna yasinaba tawroi haina su message pi ki haidi Kuki gi su sangdokpada moral thoktreba MLA sing miyamna hakjina lawgadabani haina kanglai palna thamlakhre India government na Kuki militant singa su suspension of operation su agreement sahi amaga sangdoklakpa matamda state asigi MLA singi maikai dagi tumina laisinba amadi miyamgi yenglaga masagi wakhalon ama phawba phongdokpa ngamdaba mihusing asigi matangda Manipur miyamna yamna haksin lawbaga loinana kupna khantaba mathau tai haina RPI athawalegi Manipur state ki vice president sapamsa kanglipalna phongdokre Kaisampata leba party sigi office da ngarang pangthokiba pawgi mifam amada sapamsa kanglipalna hai 1951 the same kiba modification of scheduled tribe list da Kuki haiba kanglop ase laikdre yaudre haina matam adugi chief minister Risang Kaisingna state assembly da phongdokraba matung karamba government gi matamda Kuki sing amuhana scheduled tribe list da yarong khibanu haibadu miyamna thigat minaba sangi mahana high political gi oiba khudong chaba kharagi damak yamna tahana sem khiba Kuki lal hulup mayam ama khang haudana puraklaga miyamga tanaramdana Indiana su sign tawkibani adumoinamak state assembly da sana roi haina warep loukhre wafam amagi mayokta chatharakpa India government ki mathakta harau tayamba phongdok liba MLA amasung miyamgi yenglaga masagi wakhalot ama phawba phongdokpa ngamdaba mihutsing asigi maramda Manipur miyamna tare tara thokna khanthaba mathau tare miyamna uning thawne haina khankiba yumbi mayamdu kege oirambadagi state government ase tektuna president rule lakhibani su sangdoklakpa miyamgi apamba oide state asida lairiba political parties sing magi party gi oiba lamdam asagi damakta tawgadaba phirep sing miyam khamna lauthopa matam yore RPIA gi oinadi Manipur gi ngamkhoi thugai kani haina lairiba phurup kanglop amata parties da yawhaloi yarokpa taraga su party asida gi tanthokani haina su sapam kanglai palna phongdokhe Bolai chubadagi selai su sure haina Bimol akoijamna phongdorakre Thawal da lairiba club sing amadi merapai belup singe apunba body ama oiriba Thawal apunba lup tal gi tarani thoi suba mapok kumot thoram ngarang Thawal asoba kaithel makha multipurpose community hall da pangthokre thoram asida Inner Manipur parliamentary constituency gi MP Dr. Angomsa Bimol akoijamna athoiba mithung Thawal ASI gi MLA su oiriba hana gi minister Okram Ibobina thoram mapu khangabo ASI gi MLA Okram Surja Kumar Talge advisor Konsam Michael Khambo ASI ex-MLA Okram Ongbi Landoni amadi MP Angomsa Bimol akoijam gi loina bi thaunaujam Oliviana akhanaba mithungsing oina saruk yakhe Thaurongi saru ama oina talgi thaumising advisor sing amasung thau puramba singda achamba khudol piduna ikai khumnaba otke athoiba mithungi warol pireduna Dr. Angomsa Bimol akoijamna haikibada aikhoigi state ase polai suba nataba senlai subagi laina ama nare selbu pirabadi nongmai kapsile mi hatloro hatle awonba iramdam ama poraksi hairabadi masigi laina asidagi ngakthokpa changi miyamna laina ase muthanaba honabiyo Manipur gi hojik oiriba core issue di India laibak sida Manipur gi phidasi karino state ama haibase karino Delhi ga Imphal ga lainariba mari asina karino haiba mamutana khangba adune Indian constitution state asida piriba power and location state ama oina kari ngami haibaduni haike
Nong leptuna churakpatagi Imphal Eastki Santi Khongbal Nongada Chana Saijang amadi napatpalagi yum chanirom thumjinkhre khulsing asigi yum khakta natana ngagi pham kya tawthokre amasung phau satpa horaklaba lau pari kya so ising manungda leikhre Thobal Turelgi imai wangkhalakpadagi ubak thong tattuna chenthakre haidi isaugi update ta Thobal hauka asem laikai mapa yangna Thobal Turelgi mafam anida torban kaire National Highway romda ising lakani haina thamlakle Koilas thaba tha ani phadriba lambi kaire phakat pasu yare hadi kaksin khunau kaithel dagi thingnam pokul lekai tarung lekai na chingba phawduna umathel taba yakhiba kaksin khunau area gi oina yamna maru oiba lambi ama oidba kilometer tare rom sangba PWD department gi makhada leiba lambi asi koila thaba loikhiba tha ani rom phadre adugu lambi asi kaibada natana thariba koila sing phakat ba yare masida mataw karamna thabak suribano mari lenamba singna ayaba piduna suhalibra loinana tha ama ani khudingi lambi semna balenga ke anoba thausul tharang lairabra haina kaksin khunaugi miyamna pendaba wafam kya phongdok narakle Hojik oiriba lambi asigi matangda pendaba wafam phongdokladuna chakhot tharang lup chathol kaksin khunaugi coordinating secretary gi thopuriba sinam babu machan hai lambi semba loikiba tha phadriba lambi ase asuk thuna phibam solakriba ase PWD gi lambi semnaba lakliba phan ase tha ama khaksanaba lambi semnaba oirabra VIP satnaba lambi singdana phajana sembiba aduga lawmi sinmi miyamna satnariba lambidana asumna semba asi mari lenaba singi mathau oirabra haina pendaba su phongdorakhe loinana kendra sigi MLA na de atopa kendra gi mafam singda satuna nungthang phawo pairaga yeiduna quality control tawbra tawdabra haibadu yengi adubu masagi kendra sida de nomata laktuna yengla de haina pendaba wafam su phongdorakhe hiramasigi mari lenana sarangthem tomba kauba kaksin khunawdagi miyoi amana phongdorakpada leibak priyam ki sathok Senda hena nungai hanaba lebaki PWD department gi makhada kilometer tare rom sangba lambi sembada tha ama makhai rom phana lambi asi chatragadi miyam gi satnaba lambi karamba mongda lambi semlibano aduga VIP singna satnaba lambi na karamba mongda semlibano masi mari lenaba loisang amasung lenga na yingsinbiu loina kendra sigi MLA namage Khutsabi thadokuna thabak suhaliba si kendra sigi MLA masa laktuna yengsin bigadra natraga instruction piduna thabak mapung phana quality leina suhan bigadra haina so kendra sigi MLA ge puning singselakhe Nupi sing pangal sona laibagi matam natre haina phongdorakhe lamdam sigi nupi oibising pangal sole haiduna wakhal sontana laibagi matam natre nupi sing thauna leina isagi pandam amagi hengna bhona gadabane mapuroibana mirainaba nupi singna mapuroibagi makhong kolaga khangadabane haibagi wakhalona sisu thadokadabane haina aibi khetrimayam subadani na phongdokre wakhala silamdam asigi sangnaraba aibi khetrimayam subadani na ibagi lamda khongdarakpa sahi yankai sorakpa golden jubilee celebration hodokpaga loinana Ketramium subadani gi punsi amadi mahangna sahita gi lamda lauriba thodang haiba hilamda seminar ama Ketramium yaima memorial trust wa kaithelna sindana pangthokiba thoram amada phongdokibane thoram adugi manung chana lamda masigi saknairaba aiba kyasu sarugya ke hairi Awang Nopuki Nupi ama molest tawbagi delegi ASI ama suspend tawkhre thasigi tarahumda delegi ashram Maharani Bagh area da awang nopokta gi naha odibi nupi masa amada power lana sizinaduna sexual harassment pibagi maralda Delhi Police ki assistant sub inspector ASI ama suspend tawkhre Assam Police Station gi ASI Birender Kumar na ayopung tararom tabada Assam Metro Station manakta leiba dukan amada warrant natraga justification yaudana nupi amada thiba humbagi thabak chathaki thodok adubu uhauba singi matungina nupi aduda aina yadaba alcohol yarongani haina thiba humbada karigumba amata phangdabadagi noksenaraga nupi adugi mamai amasung private part chingda mathungbaram khangdana thengki haidi ASI adugi photo khara yar sonaga forever 21 haina hangba Instagram post amada thakatuna ngara ayo pung tara rom tabada Assam Maharani Bagta masigi ASI asina north east ki nupi ama dukan manungda molest tawkhre mahana warrant amata yauduna dukan aduda changlaklaga alcohol leibra haina thiki nupi aduna mahakpo ain gi wangda check tawdana bahairaba sumakhata na thiki amasung kari su phangkhide maduda police officer aduna nokpet tawraga nupi adugi mamaida paiki private part sing thengki madudagi nupi adu wakhal thoktana leikhi thawdo adu social media platform singda paksana sandorakhi amasung justice for our northeast sister haba hashtag sizinaduna officer adugi matakta action lokhanaba demand tawrakhi victim orabi nupi adugi imung manung students union gi mihutsing amasung community advocate singna formal oina complaint tawbadagi station house officer amasung superintendent jauna senior police officers singna positive oiba action lokhatkhi
ASI Kumar bu khudakta suspend tawduna mahakki mathakta thigatnaba thabak lokhatkre adubu protester singnadi mapung phana terminate tawba amasung Indian Penal Code ki mari lenaba molestation amasung abuse of authority ki mari lenaba section singi makhada criminal prosecution sathanaba demand tawri community leaders singna police officers singa loinana comprehensive legal action lokhatnaba ningthokaba numita unagadawri adumonamak Delhi police na ASI asigi mathakta seriba maral asigi matangda official oina respond tawdri haidi London the anti-immigration rally the hingsa thokre police officer kunga taruk sokre Tommy Robinson kauba yamna maming leba activist amana lusingduna London da asauba far right rally ama pothorakpada protester amasung security officials singi marakta khuthona khre maduda police officer kunga taruk sokre amasung mioi kunga mangana phajin khre haina bawgi source singna haidi Metropolitan Police na phongdokhiba matungina London da far right ki asauba rally thorakpada makhogi mayokta stand up to racism kauba amana senduna atopa protest amaga tawrakhe masigi kangbu ani se security na tokhai na thamna bo honakhi adubu Tommy Robinson na lusingba kangbu na security line thugai na bo honarakpadagi hingsa gi thawdu adu thokibani makoina police officer singda attack torakpadu the officer maridi yam thina soki hairi pawgi source na phongdokhiba matungina United Kingdom da mitop sangsilakpagi mayokta sauraba far right kangbun rally puthorakiba aduda mi la amaga lising taradagi la amaga lising yankhai rom saruk yakhi hairi Tommy Robinson hairaba maming lerba activist asi mahake asengba maming di Stephen Yaxley Land kawi mahakna nationalist oiba amasung anti-Islam oiba English Defense League linkhat kibani makhoisi maikai kyadagi support phangle far right kangbu asina senkiba rally aduda Tesla amasung SpaceX ki CEO billionaire Elon Musk so video gi khuthangda paujal pk mahana United Kingdom da political gi ahongba puraknaba appeal tawkhi amasung citizens sing masagi mapungni ningkha tamna phongdokpada ki halaga thamle hana phongdokhi crore kharagi project na Manipur miyam laiba ngamlagadra hana thamlakhre Manipur da thongdiba irang asi sahi ani henjilaklaba sungasi phawba karamba matamda loisenduna ingtapa hanjilakani haiba tamba ngamdana lairingai sera sida matang kya ki mamangdagi khawrangna ngaina rakiba Prime Minister Narendra Modi na pungja kharagi Manipur da chatkiba adu peningai oide Manipur miyam na thengnariba awaba dugi matangda Prime Minister Narendra Modi na mahaki mafamda awaba nuaitaba amata phawkiba leite sahi ani gi matungda pungja kharakaki lakiba Prime Minister Narendra Modi na Manipur miyam da lale haiba wafam amata phongdokhidaba adu laibak thibani haina Congress Party gi lusingba P Chidambaram na Narendra Modi bu mara sirakli wafam asi P Chidambaram na mahake official microblogging site X da post tawdura thadorkhibani mahake social account da thadorkhiba post adu da makata na hai haukiba sahi 2023 dagi hauduna Manipur da ngasi phawba conflict thokli conflict asu da mioi sani ga yankhai ni pan gi punsi khangu thakta pikhamna khre mioi lisingamaga Zamaga sumna nipan aso open nangkre dharmaga mari lenaba miyamgi lining laison tokpham songaga kuntraga ni thohena amata thokre mioi lising hompo hembna mayum kai thadoklaga leide masida natana mioi lising kaya ngasisu lamdam aduda hangleba tonga tonga relic camp singda sangjafam lauduna leide hauke sahi ani henba sida Prime Minister Narendra Modi na Manipur da channingbagi wakhalon amata pokiba leite arangahan sahi ani gi matungda Prime Minister Narendra Modi na Manipur da chatkiba khongsada aduda mahana nungaitaba amade awa ana tarba Manipur miyam gidamak sahi ani hena chatuna yengsin khidaba adugidamak Manipur miyam da lale haba wafam amata phongdokhiba leite Manipur miyam bo Prime Minister Narendra Modi na crore lising taret ka sahum amade lising tara nithoi gi project na leiba ngamlagadra haina su mahana social media gi khuthangda Prime Minister Narendra Modi da hanglakle Prime Minister ki Manipur khongchat na Manipur da lenga ani thokhan bagum uhalle hane MPP na thamlakhre Prime Minister ki khongchat asida Manipur da chatlure haiba yana ba mamingta gi khongchat ni hane su thamlakle Prime Minister ki Manipur khongchat na Manipur da lenga ani thokhan bagum uhalle hane Manipur People's Party MPP na phongdorakle MPP na thadrok puserol mana hai Nahan Modi ki khongchat ta Churchanpur da satuna nauna semgat sakana balupa crore lising taret ka sahum henbagi package sing paikhanaba ore poyung tamlamba amasu Imphal gi kanglada na lupa crore lising amaga sani rong gi semgat sagat pa loiraba sing sangaramba sina tapade BJP gi Modi lengak na Manipur da Kuki sing gi separate administration ama thamna ba thorang paikhalangbagum ohale Manipur na Bharat ta pulakpa sahi humadraga taruk sure mamangda Manipur da lakiba India gi Prime Minister singna mafam amada package puna maklauk thoklam bangaktane adubu handak Modi gi thawong asidi MPP gi Central Committee gi mifamna yamna kanna yaningdaba phongdo Modi gi Manipur khongsatta yelawmi maitai singbu Kuki lal hauba singna mioi sani yankai hena hatkiba mioi lising kayana asopan nanghanduna yum kai lising kya mai thakiba miyam gi lan thum kya
mang tahankraba amadi IDP lising hompugi mathakta masagi mayumda sanghanbagi thorang amata khanaramdana amasung Manipur gi district taraga tarukta free movement tahondana lairiba asigi matangda wafam amata khanabiramdaba si Manipur miyam gi oina laibak thibani BJP MLA kayamasu modina Manipur da laklaba matungda PR lauthoklaga BJP gi oiba lenga ama lakthoklongbani khalamba punamak aremba taakhe modi gi khongsat asidi Manipur da thokliba irang asi loisenaba lakiba nate malengi miyam mamangda aisu India gi Prime Minister oina sahi aniga tha mari gi matungda Manipur satlure haiba yanaba lakiba khongsat ne haina lawi Manipur miyamna Modi lakpa pamnarambadi Modi laklaga Manipur gi irang loisalamkani khanarambani adubu madugi mahot sengwat saganaba package kha lauthoklamlaga chatkiba haibasi Manipur gi yelhomi singbu karisu leitana khanbani haiba mayek sengna taksare Modi gi Churchanpur khongsata special package lupa crore lising taret ka chahungi lauthoklamana Kuki terrorist sengna talaba separate administration piba yanaba sengga sagatpa hobra haina Manipur miyamna hangnarakle Modi gi hantaki khongsata asidi Manipur sahi lising kiya gi mamangda leraklaba yelhomi singi yenglaga lakiba khongsan nate Kuki terrorist singi yenglaga lakiba khongsan ne haina MPP na marat sirakle MLA Ranjit Pumik sa thinaba honora palaibak thibani haina phongdorakhle Manipur miyangi lifeline ama oiraba Indo Burma Sognu Road nauna semlakadawriba sigi matangda BJP Sugnu Mandal gi president na miyamda chamamnaba yaba wafam kaya phongdoktuna Sugnu Kendra gi MLA K Ranjit pu miyamda lana uhannaba honora palaibak thibani haina Kaksin Khunau Development Committee na phongdorakle ngarang committee sina senduna Kaksin Khunau da pangthokiba pawgi mifam amada committee sigi secretary TS Rishikesh na mathaki wafam asi phongdokladana mahangna hai wabagai lamkhaidagi Sugnu phawbagi lambi asi MLA K Ranjit na Works Minister oiringa da semkiba dudagi ngasi phawba lambi asi sembidana lakibani masigi matangda MLA K Ranjit masana assembly da kayarak puthokiba laikre adubu mamangda leiramba BJP lengakna lambi asi semnaba thabak paikhalaktabadagi president rule asigi manungda MLA masana governor amadi chief secretary da nauna serol pisin khraba matung scheme for special assistant to state for capital investment Phase 1 gi makhada lambi asi semnaba process horakpane MLA na wana honariba asibu BJP Sugnu Mandal na MLA na tawbat nate makoina tawbani haina hairakwa si angakwa pui haina TH Rishikesh na phongdokhe amaronda Kaksin district ki Sugnu assembly constituency gi manungchanba Kaksin Khunau amadi Umathel gi area da leiba lambi singda koilas thariba si quality yautabana maram oiraga koilas thaba tha phadringai mafam kya da kairakpa haure haina sakhut thorang lop Kaksin Khunau gi coordinating secretary Sinam Babu Masana phongdorakle